Board is in a board of board man. Board a bowl a chenkhre don't know again. I see board of bowl or that. I don't want to always use it. More never. Can't get it out. Hello guys, ngasidi Eigi best friend ama pakhang pam haidok pagi thabak ama tawdore haidi nupi Eigi best friend ama ujing nupi sienda dore mayam ado akoi chaba thakpa kai kai sum enjoy tawbodo utharake Eigi vlog sida ba Eigi vlog sida ba han mo ngani nupi je me vlog tawbuse ado yengmina je moi gi su memory ohujano lagi mayam su nupi kamai na sillaga cheni gaina khangdaba mi singi nupi chemba tutorial oin tawragi ngasidi nupi chemje smai tawni gai aidi chaba thakpa leibam chabam hwjikti mingonda yetna bagi matam oidredana ko ado karamba mafamne hena nungai karamba mafamda gi leiraga karamba mafamda chabana hena nungai kholi habadugi experience to share tawjarake ngasi nongni sida chendo bo mi le gadi yam kala ni ngasi videos adadi hojik moi budi hojik aina resort amda thajalamme phone taraga thagre aduga aije somda aigi manabagi aigi ju imanaba oiba bisina aigi wife ki mamanabi ju oiba aduna moi gi hojik bochatpagi aigi wife se ngasai moi mayum da sakibne adu moi mayum dagi loisan laga lai hai ado aina yausalaga lawroni aduga akoini haijin potchei haipet sangmina mani aduga haijin pot changbai su boidena phat changamani aduga thoklaga imana bai manakta chattoini adudi mayam blog se mathang continue torage hojik keno haijin pot mafam da hana chatlase ang kap khali jong mathakta yo mayam moving sama web kita tu kap kali gari ini jen dari buku abu siang dari ada nak kap kali sende aja ada kan sende ada sih yang dah yang view je sih macam as nuti ibu status tambah kan matam ngayam me Ajamne. Please select the parking mode if you need assistance. Maybe she live no father no mom so long with it. Aina nang do Christina got saki do di my man sa piraga sak lo oina la ke taw ne ba. Hello, nang kai lege. Jugnu di kai ginu nang kari yawe ai ne. Oh. Ai thore e. Kai no jugnu da sa le ge. Ni magi jugnu ngai biri. Mai mi di khang. Nang no idu. Wa khang dro mai mi da. Bien ngan net oi de. Pi kena tahu pak ngasai ni saya sunset aman nam me bang pak mana cucu aku web me am kap top ini pak dah sabi mana hari masih dah 1 2 aku mayum tu siang ini cuma itu nampi rokok install tak ya nak resort am dah thayal le oi manak ta sang asi si view je am phaje hayeng no ala ga no ulak ke ko si view je ten phaja kai lam dei phare ino phari do natra ga kai no o masana ya bana te ba masana ya bana te na o mong khang bade pha bai mong ne moi se
ꯃꯀꯣꯛꯀ ꯈꯨꯝꯗꯅ ꯂꯩꯔꯝꯃꯦꯕ ꯑꯍꯤꯡꯒꯤ ꯚ꯭ꯌꯨꯁꯤ ꯁꯤꯅꯤꯀꯣ ꯂꯩꯍꯧꯔꯦꯀꯣ ꯃꯣꯏ ꯃꯇꯩꯝꯅ ꯍꯧꯖꯤꯛ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯁꯤꯗꯩꯗ ꯂꯩꯍꯧꯔꯦ ꯇꯨ ꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯅꯨꯄꯤ ꯉꯔꯥꯡ ꯅꯨꯄꯤ ꯆꯠꯂꯦ ꯉꯁꯤ ꯂꯧꯕ ꯈꯣꯠꯄ ꯍꯥꯏꯗꯣꯛꯄ ꯅꯨꯄꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯦ ꯍꯣꯏ ꯍꯣꯏ ꯆꯠꯁꯦ kya no khoi kya no chato ja mari budi amma khoi pi ahum nang ga mari ahum oh chani de mi ama tong chani gari ama su ya haurim ne ba kai ga na e su tri gari mai gari yam su ya hauri da na oh hore hala koi bam ni na hai hore hala koi ba pi lo ba sat lo gi ga hala kwa do aina de apai gum mam di puning ni gari jo ma ma tom thau do aina sum pam da bai tai ha apai du bi gi hai ro ni pi lo ba sat le ma mama su ya ri se mama ni de mani gi sina ma bo hoi ni na bo sang ka anda mo continue talk hoje ni pi lo ba la khre khoi si lai jam phaja bane yo to wow ta manung jo pitu pi si dai je gate ne ba sida chabam amju lai re sida to adagi dai sina khoina home stay tawba yaba sina moigi yum oijare अखोई गाड़ी के ने से पाक नाना तब यारे नाना सेम तो नाना सेम धरे तो गाड़ी के साथ पाक तब यारे दुगा सिना रिजोर्ट ले लाओ बोर जितना ही बने तो बोर माने बोर बोल खंगद्रे दो नोय बगे असिबो बोर बोल दा अदन मान ओय जो बोने बा खंगे तो तौइस इसिंग ने चौस मयाम इसिंग ने चौसी को जे नोय मागा जो ब्लॉक या कोन ngasi lay wa hai ye aduga hayeng thi lo hai hayeng ti ka su lai ta ma da tarani pan ma ka su kai de nang ju ma pani pan bai ba ni adu ne ai kai nom di lai gim ni kai no khang dre sumaina tawraga ka khat pe apan ro kuma bo ma Aku iso ko yaman eh. Mane po kaya man eh. Ini kan tak? Mana lagi? Ini family se. Kamu go ne ba? Aduh kerjain lo ini ba? Kamu bahas se. Ni. Sune thagat pada. Lalu ya deko no ini ada hai gini, asa apa itu? Aku isa pada. Thagat pada. Sangat. Aku yeng ke sim te yeng. Room ne tu je atak talai. Lah. Viens nous et je. Đi ra đi bắt rồi mo. Đâu lạnh đâu không đâu. Chị bên đi chứ lại. Nồi ní chiên cái đồ mì này đi sẽ chiên mấy từ đấy luôn thì không ra đây
ꯅꯣꯏ ꯗꯥꯏꯀꯥꯁꯤ ꯁꯤꯗ ꯑꯗꯨꯝ ꯑꯣꯏꯔꯤꯕ ꯃꯊꯛꯇ ꯀꯥꯈꯠꯂ ꯃꯊꯛꯇ ꯑꯣꯏꯅ ꯈꯣꯡ ꯍꯧꯖꯤꯛ ꯕꯣꯔꯁꯦ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯏ ꯍꯧꯖꯤꯛ ꯕꯣꯔ ꯅꯪ ꯍꯧꯒꯠꯂꯛꯄꯒꯤ ꯒꯤꯇ ꯈꯣꯡꯗꯅ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯏꯒꯤ ꯔꯨꯝꯁꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯩ ꯍꯟꯗꯛꯇ ꯅꯧꯅ ꯁꯦꯝꯕꯅꯦ ꯑꯗꯨꯅ ꯅꯧꯔꯤꯀꯥꯟꯁꯤꯗ ꯃꯥ ꯑꯗꯨꯝ ꯃꯊꯛꯀꯁꯦ ꯀꯩꯅꯣꯅꯦꯕ ꯍꯟꯗꯛꯀꯤ ꯁꯤꯂꯤꯡ ꯅꯧꯅ ꯍꯥꯞꯄꯤꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠꯁꯨ ꯐꯖꯅ ꯁꯦꯝꯃꯦ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯔꯦꯗꯤ ꯇꯨ ꯂꯨꯍꯣꯡꯕꯗ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯍꯌꯦꯡ ꯃꯥꯒꯤ ꯀꯥ ꯑꯣꯏꯗꯣꯏꯅꯦꯕ ꯐꯖꯔꯦ ꯑꯗꯨꯝ ꯕꯨꯙ ꯑꯗꯣ ꯅꯪꯒꯤ ꯀꯩꯅꯣꯗꯤ ꯑꯁꯤ ꯐꯃꯨꯡꯗꯤ ꯊꯥꯗꯦ ꯅꯣꯏ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯨꯝꯗꯣꯏꯕ ꯑꯗꯒꯤ ꯁꯤꯅ ꯃꯄꯥꯟꯒꯤ ꯁꯪꯒꯣꯏ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯦ ꯃꯣꯏ ꯌꯨꯝꯁꯤ ꯁꯨꯝ ꯇꯨꯔ ꯇꯧꯔꯛꯁꯦꯕ ꯑꯗꯒꯤ ꯁꯤ ꯀꯥꯈꯠꯂꯛꯑꯦ ꯁꯤꯅ ꯑꯃꯨꯛ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯨꯅ ꯐꯥꯔꯁ ꯐ꯭ꯂꯣꯔꯅꯤ ꯃꯣꯏ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯂꯩꯔꯅꯤ ꯑꯗꯒꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯑꯗꯒꯤ ꯁꯤꯗꯅ ꯁꯤꯂꯤꯡ ꯍꯥꯞꯇ꯭ꯔꯦ ꯇꯥꯏꯜꯁꯇꯤ ꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯁꯤꯅ ꯃꯤ ꯂꯩꯅꯗ꯭ꯔꯤꯕꯒꯤ ꯀꯥꯁꯦ ꯈꯔ ꯅꯤꯜꯂꯦ ꯋꯥ ꯉꯥꯡꯕꯗ ꯑꯗꯒꯤ ꯕ꯭ꯂꯕ ꯄꯣꯁ ꯇꯥꯕ ꯑꯃ ꯍꯥꯞꯄꯦ ꯑꯗꯒꯤ ꯁꯤꯅ ꯃꯣꯏ ꯕꯥꯒꯤ ꯀꯤꯡ ꯁꯥꯏꯖꯀꯤ ꯕꯦꯗ ꯑꯃ ꯂꯩꯔꯦ ꯁꯤ ꯇꯨꯝꯅꯗ꯭ꯔꯦ ꯑꯗꯒꯤ ꯂꯥꯏꯅꯤꯡꯙꯧ ꯂꯩꯕ ꯈꯣꯠꯄ ꯇꯧꯔꯗꯤ ꯀꯥꯈꯟ ꯊꯝꯃꯅꯤ ꯇꯥꯏꯜꯁꯇꯤ ꯁꯤꯅ ꯐꯖꯩꯀꯣ ꯁꯤꯅ ꯇꯥꯏꯜꯁꯁꯦ ꯐꯖꯔꯦ ꯑꯗꯣ ꯁꯤꯗꯤ ꯑꯗꯨ ꯑꯩꯅ ꯉꯛꯏꯁꯦ ꯃꯤ ꯍꯦꯛ ꯂꯩꯃꯤꯟꯅꯔꯒꯗꯤ ꯃꯈꯣꯟꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯍꯣꯏ ꯑꯃꯗꯨꯁꯨ ꯌꯥꯝ ꯀꯟꯅꯗꯤ ꯂꯩꯕ ꯅꯠꯇꯦꯗꯅ ꯁꯣꯐꯥ ꯑꯃ ꯍꯦꯟꯒꯠꯄꯅꯦ ꯑꯗꯒꯤ ꯁꯤꯗꯁꯨ ꯋꯥꯁꯔꯨꯝ ꯂꯩꯔꯦ ꯁꯤꯗꯤ ꯋꯥꯁꯔꯨꯝ ꯁꯤꯖꯤꯟꯅꯗ꯭ꯔꯤꯀꯣ ꯁꯤꯅꯗꯤ ꯍꯦꯟꯅ ꯁꯤ ꯋꯥꯁꯔꯨꯝꯁꯤꯅꯗꯤ ꯍꯦꯟꯅ ꯐꯖꯩ ꯅꯪ ꯁꯤꯗ ꯂꯩꯗꯣꯏꯔꯣ ꯃꯈꯥ ꯂꯩꯗꯣꯏꯔꯣ ꯁꯤꯅꯗꯤ ꯍꯦꯟꯅ ꯆꯥꯎꯔꯒ ꯐꯖꯩ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯄꯥꯟꯒꯤ ꯚ꯭ꯌꯨ ꯌꯦꯡꯕ ꯌꯥꯕ ꯃꯄꯥꯟꯒꯤ ꯚ꯭ꯌꯨ ꯌꯦꯡꯕ ꯌꯥꯕ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯃꯦꯔꯣꯠ ꯀꯩꯀꯩ ꯑꯁ ꯂꯩꯆꯤꯟꯒꯁꯦ ꯊꯤꯟ ꯐꯖꯩꯌꯦ ꯁꯨꯃꯥꯏꯅ ꯃꯤ ꯑꯃꯅꯤ ꯂꯦꯞꯄ ꯌꯥꯕꯒꯤ ꯃꯐꯝ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯐꯨꯜ ꯎꯕ꯭ꯔꯥ ꯃꯤ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯂꯦꯞꯄ ꯌꯥꯕꯒꯤ ꯃꯐꯝ ꯐꯪꯉꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯕ ꯅꯝꯕꯔ ꯔꯥꯎꯟ ꯁꯤꯅ ꯇꯣꯞ ꯚ꯭ꯌꯨ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯐꯤꯒꯨꯝꯕ ꯐꯧꯕ ꯈꯣꯠꯄ ꯀꯥꯟꯅꯔꯅꯤ ꯃꯥꯏꯁꯦ ꯂꯥꯛ ꯍꯥꯏꯐꯦꯠ ꯌꯦꯡ ꯁꯥꯏꯁꯦ ꯑꯥꯗ ꯁꯤꯇꯤ ꯁꯦꯟꯇꯔ ꯎꯔꯦ ꯍꯜꯂꯣ ꯒꯥꯏꯁ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯤꯅ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯄꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯩꯀꯩ ꯒꯨꯂꯥ ꯀꯩꯀꯩ ꯂꯧꯕ ꯍꯧꯖꯤꯛ ꯕꯣꯔꯅ ꯁꯤ ꯕꯣꯔꯅꯤꯀꯣ ꯒꯨꯂꯥ ꯂꯧꯔꯨꯈꯤꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ Oh, cemini. ꯀꯩꯀꯩ ꯋꯥꯠꯂꯤ ꯑꯇꯣꯞꯄ ꯂꯧꯗꯧꯕ Muffins. ꯐꯣꯡ ꯐꯣꯡ ꯁꯥꯔꯤ Sorry ba? Sorry ha. Boss 60 ani ko dito. ꯆꯥꯄꯣꯠ ꯈꯟꯒꯥꯏꯔꯦ ꯁꯤꯗꯒꯤ ꯀꯨꯃꯥꯔꯗꯒꯤ
ꯚꯥꯏ ꯁꯤꯒꯨꯝꯕ ꯁ꯭ꯋꯤꯠꯁꯤꯗꯤ ꯍꯥꯞꯄꯣꯏꯗ꯭ꯔꯣ ꯅꯪ ꯑꯃ ꯃꯣꯏꯒꯤ ꯁꯤꯗ ꯁ꯭ꯋꯤꯠꯁ ꯄꯦꯀꯦꯠ ꯑꯃ ꯂꯩꯕꯅꯦ ꯑꯩꯅ ꯍꯦꯛ ꯈꯪꯕ ꯑꯃ ꯈꯪꯕ꯭ꯔꯥ ꯑꯃ ꯆꯥꯛꯀꯧꯕꯗꯒ ꯄꯨꯅꯕ ꯁ꯭ꯋꯤꯠꯁ ꯄꯦꯀꯦꯠ ꯑꯆꯧꯕꯗꯣ ꯑꯁꯤ ꯍꯥꯞꯄꯣ ꯑꯁꯤ ꯂꯗꯨꯁꯤ ꯊꯤ ꯍꯥꯎꯕꯅꯦ ꯑꯁꯤ ꯍꯥꯞꯄꯣ ꯅꯠꯇꯦ ꯑꯁꯤ ꯂꯗꯨꯁꯤ ꯍꯥꯎꯕꯅꯦꯕ ꯑꯗꯨ ꯑꯝꯇꯪ ꯍꯥꯞꯄꯤꯌꯨ ꯚꯥꯏ ꯁꯤꯁꯦ ꯑꯝꯇꯪ ꯍꯥꯞꯄꯤꯌꯨ ꯊꯤ ꯍꯥꯎꯕꯅꯦ ꯑꯗꯨ ꯚꯥꯏ 240 ꯑꯗꯨ ꯁꯤ ꯑꯃꯈꯛ ꯍꯥꯞꯄ ꯌꯥꯔꯦ ꯁꯤ ꯍꯥꯞꯄ ꯌꯥꯔꯦ ꯅꯠꯇꯦ ꯑꯊꯨꯝꯕ ꯌꯥꯝꯃꯟꯒꯗꯧꯅꯤ ꯑꯗꯣ ꯑꯗꯨꯝ ꯅꯪ ꯑꯊꯨꯝꯕ ꯁꯤꯒꯨꯝꯕ ꯐꯖꯕ ꯑꯃꯗꯤ ꯍꯥꯞꯄꯗꯅ ꯍꯥꯞꯄꯤꯗꯨꯗꯤ ꯀꯔꯝꯕ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯂꯧꯊꯣꯛꯑꯁꯤ ꯁꯤ ꯆꯞ ꯃꯥꯟꯅꯕ ꯑꯅꯤ ꯌꯥꯎꯈꯤꯕꯗꯣ ꯂꯧꯊꯣꯛꯑꯁꯤ ꯑꯗꯨꯅꯦ ꯑꯩꯅ ꯑꯗꯨ ꯂꯧꯊꯣꯛꯑꯣ ꯍꯥꯏꯗꯣ ꯅꯪ ꯆꯞ ꯃꯥꯟꯅꯩ ꯀꯥꯟꯅꯗꯦ ꯑꯩꯅ ꯊꯝꯃꯨꯔꯣ ꯑꯗꯨ ꯁꯤ ꯍꯥꯞꯄꯨꯀꯣ ꯁꯤ ꯍꯥꯞꯄꯨꯀꯣ ꯁꯤ ꯍꯥꯞꯄꯣ ꯑꯗꯨ ꯍꯥꯞꯄꯨ ꯃꯌꯥꯝ ꯅꯩꯕ ꯃꯣꯃꯦꯟ ꯍꯧꯖꯤꯛ ꯆꯦꯟꯕꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯁꯤꯕꯤꯈ꯭ꯔꯦ ꯃꯃꯥꯅ ꯄꯤꯕꯅꯦ ꯍꯥꯏ ꯑꯃꯨꯛ ꯀꯧꯈꯠꯇꯅ ꯄꯦꯛ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤ ꯍꯥꯞꯇ ꯋꯥꯠꯂꯤ ꯁꯤ ꯍꯥꯞꯇ ꯋꯥꯠꯂꯤ ꯑꯆꯥꯄꯣꯠ ꯌꯣꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯑꯆꯥꯄꯣꯠ ꯄꯨꯔ ꯂꯥꯛꯑꯦ ꯃꯦꯂꯥ ꯃꯐꯝ ꯌꯧꯔꯦꯅ ꯍꯥꯏꯐꯦꯠ ꯚꯤꯗꯤꯑꯣ ꯅꯝꯍꯜꯂꯦ ꯆꯦꯟꯕꯒꯤ ꯀꯩ ꯌꯦꯟꯅꯣ ꯁꯤꯕꯣ ꯃꯈꯣꯡꯒꯗꯤ ꯆꯥꯎꯍꯦ ꯁꯤꯅ ꯑꯣꯠꯈꯥꯏ ꯕꯣꯔꯒꯤ ꯃꯅꯥꯎꯄꯥ ꯁꯦ ꯈꯔꯃ ꯌꯥꯔꯦ ꯈꯣꯏꯔꯝꯒꯦ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯌꯥꯏ ꯂꯝꯕꯤꯒꯦꯀꯣ ꯑꯃꯨꯛꯀ ꯁꯦ ꯁꯤꯌꯣ ꯇꯤꯆꯨ ꯃꯥꯜꯂꯦ ꯁꯤꯌꯣ 비디오 나만 통이든 폰ꯁꯤꯗ ꯍꯥꯞꯄ꯭ꯔꯥ? ꯈꯪꯗꯤ ꯈꯪꯗꯦ ꯑꯅꯤꯅꯤ ꯐꯣꯟꯗꯣ ꯐꯣꯟ ꯑꯅꯤꯃꯛ ꯄꯨꯂꯞ ꯍꯥꯞꯄꯤꯔꯣ 아니막 재료가 여러 너무 많아. 다못 가게 동경도 거동도 그래. 나라 고모 마이 시야 마이 탈라고 야더라 고모 스티어 많이 타지. 하나 나 스티어 많이 타. 어디 괜찮아 만들기. 하나 백사기 땡 미지 가보라 matang phải thun nó lau hay nó lao nó đi này là các nó có
ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯖꯣꯏꯅ ꯀꯔꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯀꯔꯝꯕ ꯈꯨꯔꯨꯝꯖꯔꯤꯅ ꯑꯗꯒꯤ 이거 이거 거라면 또 야해. 나라. 알바 보이잖아네. 너무 나빠. 야, 나라. Bye 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 bye. Bye bye. Cái nào cái đây cùng là kê. Ada tong ada da. Mama tong minaro. Mama ka tong minoro kay na. Ina ko na tong. 엄마 똥해야지 똥. Tong sonda. Hello guys, ngasi di video sa lo sa lagi. Matang gamay vlog porake. Thank you guys loibo yimbi bagi ado like subscribe ta bok ko wirangano bell icon su namjalamo matang video tholokpada highlight oina thokna ba. Bye bye.